Kuki amadi mar kulai paiba singna maikai ahumdagi Jiribamgi Borobekra Police Station da landarakpaga lonina Borobekra Sub Division Mayon Oiriba Miyamna Zakurador Karong haina khangnariba mafam aduda leiba masing yamlaba dukan sing mai thakre CRPF amadi Central Force na handuna khuthoknabada Kuki kulai paiba miyoi taramathoi lekhidrei lonina CRPF ani asok apal nangkre haire thaudok asigi matangda Khonthang News na thaudok thokfamge manak nakpada Leiba Khunja Singh amadi Jiribam Pao Mina Pirakiba Paugi Matung Inadi ngasi nungthil pung ahum rom tarakpa matamda Kuki amadi Mar Kulai Paiba Singna Borobekra Police Station da Nongpok Nongchup amadi Kharom thangba maikaidagi nongmai amadi bom kap sinduna landarakibani haire Borobekra Police Station asida hauzik su CRPF AR amadi State Force kayama leibaga lonina mafam aduda relief camp su hangliba station amani haire khothoknabagi thaudok aduda Khunja kharasu kiduna sena Hauzik Thiba